ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯗꯥꯛ ꯁꯔꯀꯜ ꯃꯌꯥꯝ ꯊꯣꯛꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯕꯦꯂꯥꯁꯤꯗ ꯂꯩꯔꯦ ꯕꯦꯂꯥꯒ ꯁꯝꯇꯨ ꯃꯃꯥꯏꯗꯤ ꯀꯦꯁꯜꯂꯨꯔꯕꯣꯅꯦ ꯕꯦꯅꯥꯎꯁꯇ ꯂꯩꯔꯦ ꯌꯥꯝ ꯎꯠꯂꯛꯀꯦꯀꯣ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯑꯅꯤꯁꯦ ꯍꯔꯥꯎꯔꯦ ꯅꯣꯡ ꯇꯥꯕꯩ ꯍꯔꯥꯎꯔꯦ ꯅꯀꯣꯛꯇ ꯀꯩꯅꯣꯝ ꯄꯛꯑꯦ ꯇꯤꯟ ꯇꯂꯥꯏꯈꯨꯝꯕꯤ Bersore nah ne trinure Sala somno Bersore mekha mekha bersore mekha mekha bersore mekha berso Mama tengok tu IBC tu slow lah apa tu ada coba baris apa tu ada coba kaya dia Kang deh Bersore mekha mekha bersore mekha mekha bersore mekha berso La 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 Cái hay kìa Chal hết Hay bro Nên này sao nè Sao luôn Đang đấy chúng mày lạc thì có mẹ Đu đó nó Cái lấy thế Ai đưa mẹ fresh up tốt kì kìa Đu tụi một chút ra ăn kìa Adudi ma'am hojik akhoi achapot chari aduga ma'am kana nam ulak ke bako hojik ngarang dai mai lakte ai mai hoida phone charge tawlure mai user loi bagi mai kam taidri bela sakka sem tio ma'am kana nam ke ka ya thoi ba akhoi ne chobi macha nu pa ne bako bela dagi tham tang han ba November 7 da mana December 18 da ko Ado ne chobi na hai ne abe manangi se aina lali na nang na lali ram ju tawre aina nganta yum pa laga nganta ngang phangbe na trama theng na pa hai di theng na pan bi na ta ba chahi ni phu mari da phangjaba acha nu pa tomba ba hunga ta ne ko indang nu pa thoi pa kum khamda ro nushi ba adi ma'am acha po cha gi sa thoi ba na rak pa cha pot Xin lỗi ủ đấy chị ạ Hơi đẹp à Phong mà chào không biết phong mà gàn chào à Ma'am hơi nụ lỡ ghét Ma'am ơi Hôm đó đấy Khôi Môi video bữa năm giờ rồi ghé Das Pabi môi mi hôm này bảo gọi nào bảo hôm Ada mo ya mi su de na thoi ki pha la thana ne ba ko ya khoi ne chau bi gi asa nu pa yai ma naw ba naw hai to lam ta a gu le khoi to sang ko em sẽ có khu nha Ma'am akhoi nu pa kya no nu pa taruk da Akhoi nu haidi nupa gida ko haidi papa ai mama na bai chin mana lo nupa taru nupi ani abena wai ga dang nupa ta dai ma'am alu ga akhoi chai ken olak ta Đấy bạn nào quay lên drop Chị bỏ cái gì anh đã lau cái gì đó Vâng Sorry cái mình sao Anh lau cái gì đi Cái máy ơi không là Thì papa bị học thi pháo ấy mình papa bị thi pháo cái Có sự không thể Ma'am hojik papa bị hồi da lei re yam langi ma'am hai pet unlok ke ko aduga Kям kuin una roi ge ba ko ko pai party tawri ba dun ma'am khel Ni bi cha lai re mai lai re ko pa lai re bé này ba bi lai ba chau lai loi su lai chau bi
ꯑꯩꯒꯤ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯁꯔꯦꯡ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯆꯝꯐꯨꯠ ꯏꯔꯣꯟꯕ ꯃꯌꯥꯝ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯁꯤꯗ ꯑꯩꯈꯣꯏ ꯅꯦꯆꯧꯒꯤ ꯃꯆꯥ ꯀꯟꯅ ꯏꯜꯂꯤ ꯃꯥꯁꯨ ꯐꯣꯟꯗ ꯂꯣꯏ ꯉꯥꯎꯅꯔꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯕꯦꯂꯥꯗꯒꯤ ꯍꯧꯔꯒ ꯐꯣꯟꯗ ꯂꯣꯏ ꯉꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯈꯔ ꯐꯔꯕꯅꯤ ꯁꯤꯗ ꯂꯥꯛꯄꯗꯤ ꯑꯃꯨꯛ ꯐꯣꯟ ꯇꯧ ꯂꯩꯔꯦ ꯕꯦꯂꯥꯁꯨ ꯕꯦꯂꯥ ꯕꯦꯅꯥꯎ ꯐꯝꯃꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯣꯏ ꯒꯦꯝ ꯂꯣꯏ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯅꯦꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯂꯩꯔꯦꯕꯀꯣ ꯁꯤꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯦ ꯄꯣꯡꯂꯦꯟ ꯑꯗꯨꯒ ꯁꯤꯗ ꯑꯒꯨ ꯂꯩꯔꯦ ꯃꯣꯏ ꯂꯣꯏ ꯑꯒꯨꯅ ꯏꯆꯥꯎ ꯆꯥꯎꯕꯅꯦ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯥꯟꯕ ꯃꯥꯗꯤ ꯎꯠꯂꯔꯣꯏꯒꯦ ꯃꯥ ꯎꯠꯂꯗꯤ ꯂꯥꯎꯊꯠꯂꯛꯑꯅꯤꯅꯀꯣ ꯑꯩꯅ ꯎꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯣꯏꯁꯨ ꯒꯦꯝ ꯁꯥꯟꯅꯔꯤ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯒꯦꯝ ꯁꯥꯟꯅꯕ ꯍꯩꯇꯕꯩꯗꯤ ꯇꯨꯝꯃꯨꯔꯒꯦ ꯍꯜꯂꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯅꯦꯛꯁ ꯃꯣꯔꯅꯤꯡ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯦꯒꯤ ꯆꯥꯅꯤꯡꯉꯦꯕꯀꯣ ꯆꯥꯔꯦ ꯑꯕꯦꯅꯥꯎꯒ ꯕꯦꯂꯥꯒꯁꯨ ꯍꯧꯒꯠꯇ꯭ꯔꯤꯕꯀꯣ ꯑꯗ ꯃꯣꯏ ꯍꯧꯒꯠꯂꯀꯥꯟꯗ ꯑꯃꯨꯛ ꯄꯤꯖꯔꯅꯤ ꯁꯤꯅ ꯑꯩꯅ ꯆꯥ ꯊꯣꯛꯑꯅꯤ ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯔꯦꯂꯦ ꯂꯩ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯔꯦꯂꯦ ꯆꯠꯅꯤꯡꯉꯕꯒꯤ ꯃꯣꯏ ꯑꯌꯨꯛꯇ ꯇꯨꯏꯁꯟ ꯇꯧꯊꯣꯛꯑꯁꯦꯅ ꯑꯌꯨꯛꯇ ꯇꯨꯏꯁꯟ ꯆꯠꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯊꯣꯛꯈꯤꯒꯦ ꯍꯣꯏ ꯑꯕꯦꯅꯥꯎꯒ ꯕꯦꯂꯥꯒ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯗ ꯎꯠꯆꯔꯛꯑꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯝꯄꯜ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕꯒꯤ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯆꯠꯄ ꯃꯇꯝꯁꯨ ꯑꯩꯈꯣꯏ ꯃꯥꯁꯨ ꯅꯥ ꯂꯩꯔꯦ ꯑꯩꯁꯨ ꯏꯁꯥꯗꯣ ꯂꯨꯝꯃꯦ ꯑꯗꯨꯅ ꯇꯜꯂ ꯂꯩꯔꯦ ꯏꯃꯥ ꯏꯆꯥꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯏ ꯑꯕꯦꯅꯥꯎ ꯍꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯕꯦꯅꯥꯎ ꯍꯧꯒꯠꯂꯛꯑꯦ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯗꯤ ꯌꯥꯍꯧ ꯉꯟꯕꯅꯤ ꯃꯥ ꯍꯧꯒꯠꯂ ꯂꯥꯛꯑꯦ ꯑꯩ ꯀꯟ ꯆꯥꯔꯤꯀꯥꯟꯗ ꯍꯧꯒꯠꯂꯝꯃꯦꯗꯤ ꯃꯥ ꯇꯨꯝꯃꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯕꯦꯂꯥꯗꯤ ꯇꯨꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯌꯥꯍꯧ ꯊꯦꯡꯕꯤꯅꯤꯅ ꯇꯨꯝꯍꯧꯒꯅ ꯆꯥꯊꯣꯛꯑꯣ ꯆꯥꯃꯤꯟꯅꯔꯁꯤ ꯆꯤꯆꯦꯒ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯣꯅ ꯍꯥꯏ ꯆꯤꯆꯦ ꯗꯗꯥ ꯃꯌꯥꯝ ꯍꯥꯏ ꯆꯤꯆꯦ ꯗꯗꯥ ꯃꯌꯥꯝ ꯍꯥꯏꯔꯣꯅ Hai Cici dalam ya. ꯍꯥꯎꯕ꯭ꯔꯥ ꯃꯤꯒꯤ ꯍꯥꯎꯕ꯭ꯔꯥ ꯁꯥꯕꯗ 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 ꯑꯍꯤꯡ ꯃꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏꯕ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯑꯍꯤꯡꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯃꯨꯠꯄꯗꯤ ꯈꯔ ꯐꯩꯕ ꯅꯨꯡꯗꯥꯡ ꯃꯨꯠꯄꯗꯤ ꯍꯩꯅꯗꯦꯕ ꯁꯥꯔꯀꯥꯟꯗ ꯉꯔꯥꯡ ꯃꯩ ꯃꯨꯠꯄ ꯈꯪꯕ꯭ꯔꯥ ꯉꯔꯥꯡ ꯈꯪꯍꯧꯗ꯭ꯔꯕ May mutpade. ꯃꯨꯠꯂꯦ ꯀꯣꯔꯟꯐ꯭ꯂꯦꯛꯁ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯆꯣꯀꯣꯁ ꯀꯣꯔꯟ ꯆꯥꯔꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯥꯟꯕꯒꯤ ꯑꯣꯠꯁꯄꯨꯗꯤ ꯂꯩ ꯆꯥꯅꯤꯡꯗꯦ ꯃꯥꯏ ꯑꯣꯠꯁꯇꯣ ꯍꯥꯞꯇꯦ mukbang tuh mà giờ lâu là còn thuộc phải tập không đi nè mà spoon được in lên mẹ mà đi tao gặp mấy tao chơi spoon nữa hả mấy tao đây nè khá ra nó bẩn lên nè tao nào lên được không gì mà paano may dik ko lu may ada pahen bire ai giờ ya mas mana tholi khôi gì
ꯑꯍꯥꯟꯕ ꯇꯦꯛꯄ ꯌꯥꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯕꯣꯛꯅ ꯊꯨꯗꯦꯛꯄꯤꯕ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯥꯅ ꯑꯗ ꯑꯩꯅ ꯀꯤꯖꯗꯅꯅꯦ ꯁꯨꯃꯥꯏꯅ ꯆꯤꯡꯒꯗ ꯁꯨꯃꯥꯏꯅ ꯄꯠ ꯂꯥꯎ ꯁꯨꯃꯥꯏꯅ ꯁꯥꯝꯗꯅ ꯆꯤꯡꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩ ꯁꯦꯝꯃꯣꯏꯕꯀꯣ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯗꯣꯏꯅꯦ ꯑꯍꯥꯟꯕ ꯇꯦꯛꯈꯤꯕ ꯌꯥꯗꯦ ꯅꯪꯗꯤ ꯌꯥꯝ ꯃꯥꯡꯗ ꯆꯥꯊꯣꯛꯑꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯑꯩ ꯏꯁꯥꯅ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯝꯕꯁꯦ ꯅꯝꯅꯤꯡꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯊꯣꯛꯄ ꯇꯜꯂ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯣꯔꯦꯟ ꯕꯦꯂꯥ ꯍꯧꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦ ꯕꯦꯂꯥ ꯍꯧꯗꯣꯛꯎꯁꯤ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯀꯣ ꯃꯌꯥꯝ ꯄꯤꯅꯥꯎ ꯆꯠꯖꯈꯤꯁꯅꯣ ꯕꯦꯂꯥ ꯍꯧꯗꯣꯛꯎꯒꯦ ꯇꯨꯝꯃꯤ ꯗꯨꯀꯥꯟ ꯁꯦꯠꯊꯔꯤ ꯕꯦꯂꯥ ꯆꯥꯃꯤꯒꯤ ꯆꯥꯒꯦ ꯂꯥꯛꯑꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯕ ꯇꯨꯏꯁꯟ ꯆꯠꯇꯣꯏꯅꯦ ꯂꯥꯛꯑꯣꯒ ꯍꯧꯔꯣ ꯂꯥꯛꯑꯣ ꯕꯦꯂꯥ ꯃꯥ ꯍꯧꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯍꯧꯒꯠꯂꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯣ ꯂꯥꯛꯑꯒꯦ ꯃꯥ ꯈꯔ ꯅꯤꯡꯉꯥꯏ ꯇꯧꯗꯣꯔꯤ ꯉꯁꯤꯗꯤ ꯍꯧꯖꯤꯛꯇ ꯂꯦꯡꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯅ ꯈꯣꯡ ꯍꯥꯝꯃꯤꯉꯩꯗ ꯑꯕꯤꯅꯥꯎꯅ ꯆꯠꯈ꯭ꯔꯦ ꯇꯨꯏꯁꯟ ꯃꯌꯥꯝꯅ ꯀꯨꯀꯤ ꯃꯥꯟꯕꯒꯤ ꯁꯛ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯎꯗ꯭ꯔꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯃꯥꯃꯣꯅꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯑꯁꯦꯡꯕ ꯎꯠꯀꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯗꯤ ꯀꯧꯅꯔꯣꯏꯗ ꯑꯩꯒ ꯇꯨꯏꯁꯟ ꯆꯠꯂꯨ ꯌꯥꯗꯕꯅꯤꯅ ꯇꯨꯝꯃ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯅꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯕꯤꯅꯥꯎꯗꯤ ꯃꯔꯛ ꯃꯔꯛ ꯀꯨꯏꯅ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯑꯕꯤꯅꯥꯎ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯁꯤ ꯕ꯭ꯔꯦꯛꯐꯥꯁꯀ ꯑꯝꯇ ꯄꯤꯖꯔꯣꯏ ꯍꯧꯖꯤꯛ ꯏꯔꯨꯖꯕ ꯃꯥꯏꯊꯖꯕ ꯂꯣꯏꯔꯦ ꯐ꯭ꯔꯦꯁ ꯑꯞ ꯑꯣꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯈꯠꯂꯛꯇ ꯉꯥꯏꯔꯤ ꯕ꯭ꯔꯁ ꯇꯧꯔꯦ ꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯒꯦ ꯇꯧꯔꯤ ꯑꯕꯤꯅꯥꯎ ꯂꯥꯛꯄ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯔꯦ ꯃꯥꯗ ꯑꯩ ꯁꯥꯎꯔꯤꯕꯅꯦꯕꯀꯣ ꯇꯥꯁꯨ ꯄꯤꯖꯔꯦ ꯑꯌꯨꯛ ꯇꯨꯏꯁꯟ ꯆꯠꯇꯣꯏꯁꯤ ꯅꯪ ꯉꯁꯥꯏ ꯑꯩꯅ ꯍꯧꯗꯣꯛꯏ ꯅꯠꯇ꯭ꯔꯣ ꯇꯨꯏꯁꯟ ꯆꯠꯁꯦꯅ ꯍꯧꯒꯠꯄ꯭ꯔꯣ ꯅꯣꯡꯁꯨ ꯃꯪꯁꯜꯂꯛꯑꯦ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯈꯪꯕ꯭ꯔꯥ ꯑꯍꯤꯡꯁꯦ ꯄꯨꯡ 1:30 12:30 1:30 ꯁ꯭ꯋꯥꯏꯗ ꯃꯩ ꯑꯗꯨꯝ ꯃꯨꯠꯂꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯇꯣꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯍꯧꯒꯠꯁꯤ ꯌꯥꯗꯣꯏꯗꯣ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯗ꯭ꯔꯣꯅ ꯁ꯭ꯀꯨꯜꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯤ ꯉꯟꯅ ꯆꯠꯂꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯩꯉꯩ ꯇꯧꯒꯗ꯭ꯔꯥ ꯙꯣꯟ ꯇꯥꯛꯄꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯟꯗꯦꯒ ꯃꯟꯗꯦꯗꯒꯤ ꯉꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯨ ꯃꯇꯦꯛ ꯑꯣꯏꯅ ꯅꯝꯃꯦ ꯕ꯭ꯂꯣꯛꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯉꯥꯡ ꯑꯅꯤꯒꯤ baby meat ꯈꯪꯗꯦ baby mom baby oh yeah ꯈꯪꯗꯦ elba ꯕꯦꯂꯥꯏ ꯃꯌꯥꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯏꯇꯣ or the auto moon light meat moonlight CD fall
phone, mom, meet. 1 mom Huh? 4 months. Maybe. cha thôi à đấy mẹ pizza thôi kia phải là bên nào là can đam là cái chúng em ở bên nào lại I could get up for pity. wow cái này vẫn đến Chocolate coin today. Cái này I vẫn could đến get him toy buggy. hình thôi bà đi around it. hình thôi bà đi cái nào I could to send you a ma. Nên lúc đi sân ra tớ bên là rem ra. I could đi. anh đi chưa Chocolate. cái đấy chưa I go chocolate. khăng dân là đi chưa mẹ em khăng dân là đi chưa You can have this. I don't want to eat it. Coin. Chocolate coin. không mua được Bella cho mình nào mà xem một những cái bro cái giá riêng cái bro đi tuition chặtไปนะจับปอดพังก็ได้เอาคุยกันดีเขาก็รู้อะแต่วันนี้นะลำเห็นวันนี้นะพังเด้อtàu cái đúng không tàu cái nó sao đi à Nâng từ sáng chặt mà đi ăn mầm cây nơi này nó cây lạc cho nó hoàng trọn nó cây hay kìa mà đây tao vì tum hồ gật lo ya de na cây hay đấy mà na han hai de ai na hai de hai de cây hay bela tum mà đây tao hồ ra ba hai de hai de rồi cái nào cái lại nữa nè nhìn thêm cơ nè tiền trai đứa cháu trời đứa một đứa đưa mà bên nào lại ai sudah hincang xem cái tàu đi pura-pura chấm này không ông ấy đứng ngoài Musirani Jadi ma'am, ngasigidi video se matang solution jarage ai video se habdi dum simple blog oire mathang da dum haidi akhoi su koi bachat pa chatre ko mama su na la ramnina aduga adum phajaba blog adum semba ngamna phona jage ngasigidi matang sta video solution jarage china phuna pui gok no na Hadi bye bye children ma'am. Thank you for watching my video. Mathang video dong thang na say.